कोबरा यूनिट असम राइफल्सना कुकी नार्को टेरोरिस्टसिंग थेंगनबा ngamloidaba oirabadi nagasingda sinabiro chapchana thengnajarage FNCC CRPF की कमांडो बटालियन फॉर रिसोल्यूट एक्शन कोबरा असम राइफल्स का लेलोन भाईफई एरिया लेबा KNFP UKNA KRA की मथक्ता चथखिबा ऑपरेशन अदु मवोंग चुमना चथखिबा ऑपरेशन नते हाइना फुटहिल्स नगा कोऑर्डिनेटिंग कमिटी FNCC इम्फालना मराल सिरकली लोइनना कोबरा यूनिट असम राइफल्सना कुकी नार्को टेरोरिस्ट थेंगनबा ngamloidaba oirabadi nagasingda sinabiro chapchana thengnajarage hairakli FNCC gi information and publicity na thadorakpa cherol amana tongan ba pendabagi wafam sing phongdokladuna hai report ki matung ina tha sigi kunga thoida chathakhiba combined security gi operation adu kuki terrorist singna attack tawraklaba matung security force na bom amasung nomaina laman khumlaba matung operation adu chathakibani hairi operation adu da KNFP UKNA amadi KRA gi khulai paiba kadar chamarom security force na koisilaga thamki tanja adu nagamisam taragani pan phaba amadi nagamisam taruk hatpada senaba singadu phagatnabagi asauba khudong chaba amani adubu Deputy Chief Minister Nemsa Kipgena khut thingilakpadagi operation adu nathaiduna puraga mara leiba singadu negotiation chatharaga surrender tawbada tahanki hairi cherol asina hai Deputy Chief Minister Nemsa Kipgena si UPF KNFP gi chairman amasung President Thangboy Kipgen atopa ST Semtin Thangi loinavini numid aduda senior political leader amadi security gi makok thongba authority singda phone tawrakhibagi report lei phone tawrakhiba singadugi manungda Assam Rifles ki Director General 57 Suba Mountain Division Laimakhongi GCO amadi Chief Minister Yumnam Khemchan su yauri security force na sathakhiba operation aduda masak khangdokpa phalamata purakpa ngamkhide Hena nungnangngai oiribadi kuki narco terroristing security force na question na thamlaba matung operation makhata na sathakhidaba aduni masina maram oiraga kuki khulai paiba sing adu nanthok hankibani pumnamak sing asi gi tekcha kanana pugadoribano haiba asi hojik achauba wahang ama oirakle hairi Cherol asina hai khwaidagi hena haithoi singthoiraba elite security force ni haina lamdam asida pusilakhiba cobra yauna chathakhiba operation amada asigumba thawong ama chatharakliba asi yamna laibak thiba amani masina maram oiraga operation adu mapan thongda utnaba khaktagi oina chatharaga achumba wayel phanganana ba hona dabra haibagi achauba wahang ama oirakli naga misam taraga nipan faba amadi misam taruk hat khiba duda chenaba sing lona yobangam dana lairiba si laibak thibani thaudok sing adu da chenaba sing gi masak maming amadi makoina lairiba mafam khanglabasu masak thokpa action amata ngasi fawba laukatana lairi lamdam asida tangdu laitaba hanjil hanana bohotnabada khwaidagi maru oiba security operation singi manungda ama oiriba leilon vaifai gi operation handokhiba sina miyamna thamlamba thajaba pumnamak manghalle masigi poloi kaidaunungda afaba oiroi lamdam asigi miyamna achumba wayel fangbagi hak lei security force nasu misam miyam gi mathakta aki akhang po aliba singa sigi mathakta chapchaba action laugadabani Cobra Unit amasung Assam Rifles na kuki narco terroristing thengnaba ngamloidaba oirabadi naga singda sinabiro chapchana thengnajarage hainasu cherola sina makha na phongdorakli Imphal airport tagi kuki kuntra rom security force na escort tawraga purakpadagi Kangla Tombida naga singna thengnabadagi chauna irang thokre ngasi ayuktagi naga singna ban chathakre Naga misam taru kuki singna farba matung tamthina hat kibagi achumba wayel piu haina tongan bo khongjang changsilingai cheirakasi da security force na kuki kuntra rom escort tawraga Imphal gi Bir Tikendrajit International Airport tagi Kangla Tombi tamna purakpada Liangmai naga village volunteer singna Kangla Tombi da thengnabadagi chauna muknaba thokre security force na tear gas cell amadi Mok bom masing khangdana kaptuna liangmai naga sing adu tankhai khre security force ki thawong adu yaningdaba phongdoktuna Kangla Tombida ngasi ayuk angan badagi van chathaba haukhre pauksi asina phangba paugi matung inadi ngarang ahing nongyai matung pung amarom taba matamda kuki kuntra rom security force na escort tawraga Imphal gi Bir Tikendrajit International Airport agi Kangpokpi tamna purakpada Kangla Tombi mapada liangmai naga village volunteer singna thengnakhi security force na kuki kuntra rom puraga lakpa adu ubadagi liangmai naga sing mai hauna sauki loinana security force tamna thomjin khi hairi
खोइसाउनरबा नागासिंग अदुना सेक्यूरिटी फोर्स तमना थोमजिलकपदगी नाकल अनिमक्ता चाउना मुकनबा थोखी मियामगी अकनबा इहौ अदु लाक्सिननबा होटनबदा सेक्यूरिटी फोर्स की माइकैदगी टियर गैस सेल अमदी मोक बोम मसिंग खंगदना कापगा लोइनना लाइफ राउंड कया अमसु ब्लैंक फायर तौखी अदुबु थौदोग अदुदा अशोक अपन मिसी मिना यावबगी पाउदी हौजिक फावबगी ओइना लेट्री सेक्यूरिटी फोर्स ना कुकी सिंग एस्कोर्ट तौदुना पुरकपा अमदी मियामदा चथखिबा का हेनबा थौंग अदु यानिंगदबा फोंदोक्तुना कंगला तोंबिदा लियांगमै नागा सिंगना ngasi ayuk anganbadagi ban chathaba haukhre ban aduna maram oiraga inter state amadi inter district sienba transport servicing pumlep lepkhre ban aduna maram oiraga hojik fawagi oinadi pamdaba thodok sing thokpagi paudi leitri lenga ki transfer order na PWD gi engineer sing khatna handaure junior engineer da senior na sar kauhalle Supreme Court na pikhiba tongan ba judgment singna department amagi promotion pi babu oiro in charge da thabak puhan babu oirabasu senior da hana khudong chaba pigadabani haiba judgment adu lengakna thawa sadri Manipur lengakna ngarang June 16 da thokiba order amada PWD gi executive engineer Highways South Division Puramba senior oiraba engineer ama PWD gi superintending engineer Wanda SW surveyor of works oina transfer tawkhre Manipur lenga ki joint secretary works na thokiba order amagi matung ina highway division asida khwaidagi junior oiba assistant engineer ama highway south division gi executive engineer gi firm in charge punana ba order thokre assistant engineer one highway south division da mathau tawramba engineer asina in charge oina executive engineer gi firm puhalibasina maram oiraga mahaki mathakta laiba assistant engineer ani dasu thawai nungai handre mahaki mathakta AE oina lairiba engineer ani edudi seniority list ki 33 subada lairiba thongbam Ronel Chandra amasung seniority kuntraga taruk subada lairiba ningthaujam Chitaranjani aduga in charge oina executive engineer highways south division gi thau punaba order thokraba engineer adudi seniority list ki serial number 52 subada laibani makhoi ahummak division amatada thabak tawminabani aduga kamdauna seniority list ki mamaidagi lokalaga in charge oina thabak puhanbanu haibasida lengak asigi thausil thaurangda pukchel sepa ama yaurabra haina hangnarakli masigi sumathakta executive engineer highways south division gi thau puramba en jamandar asi lakliba august 13 ga mathoida thabaktagi potha khragadabani mahak punang hauraroi matagum phammasidagi loktoklaga SW oina transfer tawbiba haibasisu mamanaba mayamgi mamangda ikaiba pibagum thokle lengakna officer ama natraga engineer ama transfer tawbadi yai tawbadadi senior junior haibasi kanthoklaga chatpa yade adubu thabak tawminariba AE ahum asigi performance su in charge oina promotion piraba engineer aduna henba natte thawong asi engineer sing khatna hanana senbani hairi India government na kuki sing sizinaraga nagagi mayokta proxy war sathare thwingaleng muiba Indiana kuki sing sizinaraga nagagi mayokta proxy war satharakle haina National Socialist Council of Nagalim Isak Muibagi General Secretary Thwingaleng Muibana Maral Sikre Manipur gi mapanda phongba di week paukse da piba interview amada mahakna hai thaina mamangai dagi mayum leijadaba amasung mafam amadagi mafam amada koisa chatuna leiba kuki singna nahui singjaroi amasung singsuina singba tangkul nagagi khungang singda Kunja kaya hat kibagi wari angang oringai dagi hongna tarakle British na nagagi khungang loksinana bahotna bada khunek lanmi kaya sizinaki maru oina kuki singda khulai pahelaga nagagi mayokta lal hawan khibani British ki thawong adu singna rubagi damak Romai tribe ki nagalu singba haipawjado nang faraga thauri yanduna hat khi haina ahallaman singna wari libirami Kumja lisingani taraga mangada khudyek pinakiba framework agreement ki matangda hangkiba wahangi paukhumamada muibana hai British hankraba matungda naga singna India da tinbagi matangda haunabi matung ina yanase amata khudyek pinakiba laite maduna maram oiraga kumja lisingamaga chamapani fuga taret ki August taraga maribu naga independence day haina ngasi fawa thoram pangthoklibani Kumja lisingamaga chamapani yankaiga mathoida pangthokiba plebiscite naga sada 99.9 na purubasi ningtamna hingadabani haina vote pikhi lisingani taraga mangada khudyek pinakiba framework agreement su nagagi sovereign ngakna satpagi wafam mayek sengna yawi haiki
ꯃ꯭ꯌꯥꯟꯃꯥꯔꯗ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ NACN-ꯒꯤ ꯂꯥꯟꯃꯤꯁꯤꯡ ꯂꯩꯔꯛꯄꯒꯤ ꯃꯇꯥꯡꯗ ꯍꯪꯈꯤꯕ ꯋꯥꯍꯪ ꯑꯃꯒꯤ ꯄꯥꯎꯈꯨꯝꯗ ꯃꯍꯥꯛꯅ ꯍꯥꯏ ꯏꯟꯗꯤꯌꯥꯒꯤ ꯅꯥꯒꯥ ꯅꯠꯇ꯭ꯔꯒ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯅꯥꯒꯥ ꯍꯥꯏꯕ ꯑꯃ ꯂꯩꯇꯦ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯂꯩꯔꯤꯕ ꯅꯥꯒꯥꯁꯤꯡ ꯐꯨꯔꯨꯞ ꯑꯃꯈꯛꯇꯅꯤ ꯍꯥꯏꯅ ꯂꯧꯒꯗꯕꯅꯤ NACN-ꯅ ꯅꯥꯒꯥ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯨꯔꯨꯞ ꯑꯁꯤꯒꯤ ꯂꯝ ꯏꯟꯆꯤ ꯑꯃ ꯐꯥꯎꯕ ꯃꯥꯡꯍꯟꯗꯅꯕ ꯍꯣꯠꯅꯒꯅꯤ ꯅꯥꯒꯥꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯕꯥꯎꯟꯗꯔꯤ ꯑꯃꯗꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯕ ꯕꯥꯎꯟꯗꯔꯤꯅꯆꯤꯡꯕ ꯉꯝꯈꯩ ꯀꯌꯥ ꯌꯥꯠꯂꯛꯂꯤꯕꯁꯤ NACN-ꯅ ꯁꯛꯈꯪꯕ ꯂꯩꯇꯦ NACN-ꯅ ꯒ꯭ꯔꯦꯇꯔ ꯅꯥꯒꯥꯂꯦꯟ ꯇꯥꯟꯕꯒꯤ ꯃꯇꯥꯡꯗ ꯍꯪꯈꯤꯕ ꯋꯥꯍꯪ ꯑꯃꯒꯤ ꯄꯥꯎꯈꯨꯝꯗ ꯃꯍꯥꯛꯅ ꯍꯥꯏ ꯒ꯭ꯔꯦꯇꯔ ꯅꯥꯒꯥꯂꯦꯟ ꯅꯠꯇ꯭ꯔꯒ ꯁ꯭ꯃꯣꯂꯔ ꯅꯥꯒꯥꯂꯦꯟ ꯍꯥꯏꯕ ꯑꯃ ꯂꯩꯇꯦ ꯐꯨꯔꯨꯞ ꯑꯁꯤꯕꯨ ꯅꯝꯊꯅꯕ ꯍꯣꯠꯅꯔꯤꯕꯁꯤꯡꯅ ꯈꯨꯠꯁꯦꯝꯒꯤ ꯑꯣꯏꯅ ꯁꯦꯝꯖꯤꯜꯂꯛꯄ ꯕꯥꯎꯟꯗꯔꯤ ꯑꯃꯠꯇ ꯅꯥꯒꯥ ꯃꯤꯌꯥꯝꯅ ꯁꯛꯈꯪꯕ ꯇꯧꯗꯦ ꯅꯥꯒꯥ ꯄꯨꯝꯅꯃꯛ ꯑꯃꯠꯇ ꯑꯣꯏꯅ ꯍꯤꯡꯃꯤꯟꯅꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯀꯩꯗꯧꯅꯨꯡꯗꯁꯨ ꯃꯟꯇꯤꯛꯅꯕ ꯌꯥꯔꯣꯏ ꯃꯅꯤꯄꯨꯔꯗ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯊꯣꯛꯇꯨꯅ ꯃꯤꯑꯣꯏ ꯀꯌꯥ ꯁꯤꯈꯤꯕꯒ ꯂꯣꯏꯅꯅ ꯌꯨꯝ ꯀꯩ ꯃꯩ ꯊꯥꯔꯛꯄꯒꯤ ꯃꯇꯥꯡꯗ ꯍꯪꯕ ꯋꯥꯍꯪ ꯑꯃꯒꯤ ꯄꯥꯎꯈꯨꯝꯗ ꯃꯍꯥꯛꯅ ꯍꯥꯏ ꯀꯨꯀꯤꯁꯤꯡ ꯀꯅꯥꯅꯣ ꯍꯥꯏꯕ ꯄꯨꯝꯅꯃꯛꯅ ꯈꯪꯅꯔꯕꯅꯤ ꯃꯇꯝ ꯑꯃꯗ ꯕ꯭ꯔꯤꯇꯤꯁꯅ ꯅꯥꯒꯥ ꯅꯝꯊꯅꯅꯕ ꯍꯣꯠꯅꯕꯗ ꯀꯨꯀꯤꯁꯤꯡ ꯁꯤꯖꯤꯟꯅꯔꯝꯃꯤ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯀꯨꯀꯤꯁꯤꯡ ꯁꯤꯖꯤꯟꯅꯔꯒ ꯅꯥꯒꯥꯒꯤ ꯃꯥꯌꯣꯛꯇ ꯄ꯭ꯔꯣꯛꯁꯤ ꯋꯥꯔ ꯆꯠꯊꯔꯛꯄꯅꯤ ꯀꯨꯀꯤꯁꯤꯡꯅ ꯑꯇꯣꯞꯄ ꯐꯨꯔꯨꯞꯁꯤꯡꯗ ꯀꯥꯏꯍꯧꯕꯒꯤ ꯊꯧꯗꯣꯛ ꯀꯌꯥꯃꯔꯨꯝ ꯊꯣꯛꯈ꯭ꯔꯦ ꯀꯨꯝꯖꯥ 2019ꯗꯒꯤ ꯃꯩꯇꯩꯁꯤꯡꯗ ꯂꯥꯟꯗꯥꯗꯨꯅ ꯂꯥꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯏꯟꯗꯤꯌꯟ ꯑꯥꯔꯝ ꯐꯣꯔꯁꯦꯁꯀꯤ ꯃꯇꯦꯡ ꯂꯧꯔꯒ ꯅꯥꯒꯥꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯄ꯭ꯔꯣꯛꯁꯤ ꯋꯥꯔ ꯑꯃ ꯆꯠꯊꯔꯛꯂꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯈꯤ ꯊꯥꯗꯧ ꯆꯔꯆ ꯂꯤꯗꯔ 3 ꯍꯥꯠꯈꯤꯕꯒꯤ ꯀꯦꯁ NIA-ꯅ ꯊꯤꯒꯠꯂꯒꯅꯤ ꯅꯧꯅ FIR ꯂꯧꯈꯠꯈ꯭ꯔꯦ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯃꯦ 18ꯗ ꯑꯦꯝꯕ꯭ꯌꯨꯁ ꯇꯧꯗꯨꯅ ꯊꯥꯗꯧ ꯆꯔꯆ ꯂꯤꯗꯔ 3 ꯍꯥꯠꯈꯤꯕ ꯑꯗꯨꯒ ꯃꯔꯤꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯍꯟꯈꯤꯕ ꯊꯧꯗꯣꯛ ꯅꯦꯁꯅꯦꯜ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯦꯖꯦꯟꯁꯤ NIA-ꯅ ꯊꯤꯒꯠꯂꯒꯅꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯄꯥꯎ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯧꯗꯣꯛ ꯑꯗꯨ NIA-ꯅ ꯄꯥꯏꯔꯒꯅꯤ ꯍꯥꯏꯅ ꯉꯁꯤ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ ꯆꯔꯆ ꯂꯤꯗꯔꯁꯤꯡ ꯑꯗꯨ ꯃꯦ 18ꯗ ꯆꯨꯔꯆꯥꯟꯄꯨꯔꯗ ꯃꯤꯐꯝ ꯑꯃ ꯌꯥꯎꯔꯨꯔꯕ ꯃꯇꯨꯡ ꯀꯥꯡꯄꯣꯛꯄꯤꯗ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤ ꯀꯣꯠꯖꯤꯝ ꯑꯃꯁꯨꯡ ꯀꯣꯠꯂꯦꯟꯒꯤ ꯂꯣꯟꯅꯕ ꯃꯐꯝ ꯑꯃꯗ .0 ꯔꯦꯟꯖꯇ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯍꯥꯠꯂꯝꯈꯤꯕꯅꯤ ꯑꯗꯨꯒ ꯃꯤꯑꯣꯏ ꯃꯔꯤꯅ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯕꯗꯒꯤ ꯑꯔꯨꯕ ꯐꯤꯚꯝꯗ ꯁꯣꯛꯇꯨꯅ ꯂꯥꯏꯀꯠꯅꯈꯤꯕꯅꯤ ꯊꯧꯗꯣꯛ ꯑꯗꯨ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ NIA-ꯗ ꯁꯤꯟꯅꯔꯒꯅꯤ ꯍꯥꯏꯅ ꯃꯃꯥꯡꯗ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯈꯤ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯦꯁ ꯑꯗꯨ NIA-ꯅ ꯄꯥꯏꯅꯕꯒꯤꯗꯃꯛ ꯍꯣꯝ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯑꯌꯥꯕ ꯃꯊꯧ ꯇꯥꯕꯅ ꯉꯥꯏꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯄꯨꯂꯤꯁꯅ ꯅꯨꯃꯤꯠ ꯑꯗꯨꯃꯛꯇꯗ ꯃꯤꯍꯥꯠ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯀꯦꯁ ꯑꯃ ꯔꯦꯖꯤꯁꯇꯥꯔ ꯇꯧꯈ꯭ꯔꯕꯅꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇ꯭ꯔꯤꯗꯒꯤ ꯄꯤꯔꯛꯈꯤꯕ ꯗꯤꯔꯦꯛꯁꯟ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ NIA-ꯅ ꯑꯃꯨꯛ ꯍꯟꯅ FIR ꯂꯧꯈꯠꯄꯅꯤ ꯀꯦꯁ ꯑꯗꯨ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯇꯒꯤ ꯑꯦꯖꯦꯟꯁꯤ ꯑꯗꯨꯗ ꯁꯤꯟꯅꯕꯒꯤ ꯑꯌꯥꯕ ꯄꯤꯔꯦ ꯍꯥꯏꯅ ꯍꯣꯝ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯪꯍꯜꯂꯛꯈ꯭ꯔꯦ ꯑꯦꯝꯕ꯭ꯌꯨꯁ ꯑꯗꯨꯗ ꯆꯦꯟꯅꯕꯁꯤꯡ ꯃꯁꯛ ꯈꯪꯗꯣꯛꯄꯒꯤ ꯊꯕꯛ ꯄꯥꯏꯈꯠꯂꯒꯅꯤ ꯊꯧꯑꯣꯡ ꯑꯗꯨ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯃꯥꯡꯍꯟꯅꯅꯕ ꯑꯃꯗꯤ ꯃꯤꯆꯝꯁꯤꯡꯗ ꯑꯀꯤ ꯑꯈꯪ ꯄꯣꯛꯍꯟꯅꯅꯕ ꯆꯠꯊꯕꯅꯤ ꯂꯣꯏꯅꯅ ꯊꯧꯗꯣꯛ ꯑꯗꯨ ꯃꯤꯌꯥꯝꯗ ꯑꯀꯤ ꯑꯈꯪ ꯅꯪꯍꯟꯅꯅꯕꯒꯤꯗꯃꯛ ꯂꯧꯇꯨꯅꯕ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯗꯨꯁꯨ NIA-ꯅ ꯊꯤꯒꯠꯇꯨꯅ ꯈꯪꯗꯣꯛꯄ ꯃꯊꯧ ꯇꯥꯏ ꯍꯥꯏꯔꯤ ꯃꯅꯤꯄꯨꯔꯗ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯊꯣꯛꯂꯤꯉꯩ ꯃꯅꯨꯡꯗ ꯇꯝꯊꯤꯅ ꯑꯦꯇꯦꯛ ꯑꯗꯨ ꯆꯠꯊꯔꯛꯈꯤꯕ ꯑꯣꯏꯕꯅ ꯀꯥ ꯍꯦꯟꯅ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯛꯅꯕꯒꯤ ꯃꯔꯝ ꯑꯣꯏꯍꯟꯕꯒ ꯂꯣꯏꯅꯅ ꯃꯤꯑꯣꯏ ꯀꯌꯥ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯅꯕꯒꯤ ꯋꯥꯊꯣꯛꯁꯤꯡꯁꯨ ꯂꯩꯈꯤ ꯍꯤꯗꯥꯛ ꯃꯅꯥ ꯁꯤꯖꯤꯟꯅꯕꯅ ꯆꯍꯤꯗ ꯃꯤꯑꯣꯏ ꯂꯥꯈ 40 ꯍꯦꯟꯅ ꯁꯤꯍꯜꯂꯤ ꯍꯤꯗꯥꯛ ꯃꯅꯥ ꯁꯤꯖꯤꯟꯅꯕꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ मालेमदा मियोई लाख 40 हेन सिहली हाइना वर्ल्ड हेल्थ ऑर्गेनाइजेशन WHO ना फोंदोखरे मियोई अयाम्बना हिदाक मना सिजिनबा मतमदा लंग्स की लैना ओहेलकपगा लोइनना कैंसर मखल खरा ओहेलई हाइना थाजनै तसेंगबदी हिदाक मनाना हक्सांगी कयात खुदिंगमक सोकहली ख्वाइदगी इहान हाना सोकहलिबसी उनसादनी हिदाक मनादा यावबा केमिकल सिंगना इगी इचेल तपथहनबगा लोइनना स्किन सेल सिंगदा ऑक्सीजन मरांग कायना यौहनबा ngamde maduna maram oiraga chahi matanga chanadana unsa khujilakpa amasung asok apan yaurakpada thuna ohenba ngamdabana singba khudong chadabasing mayoknarei hidak managi potlam sizinabana tumbagi moong matawdasu chauna akaiba thoalli hiramasigi matangda Marengo Asia Hospital Gurugram gi Pulmonology Respiratory Critical Care and Sleep Medicine gi Clinical Director Dr. Neeraj Gupta na hai churup amasung hidak managi potlam singda yawba nicotina brain amadi nerve system soanbadagi mapung fana tumba yahande numidangi matamda mapung fana tumdrabadi ayuk nungthilda hakchang chokthaba ithauda pukning changba ngamdaba khoirang khoisaunaba amasung hakchang chokthabana singba khudong chadaba kya marum ohelai yum palaba nupa nupi singna angang oiba ngamdabagi matangda palladuna Dr. Gupta na hai hidak mana sizinabana nupa singi sperm quality hantha hali nupidana hormone gi khal kahen baga loinana angang oiba ngamhande hidak mana sizinabana pukning wakhal gi fivam dasu chauna akaiba thokalli kanagumba miyoi kharana churup masai ama thaklaga
वाखल खनबा नुंगाई हाइना अरानबा मओंगदा थाजनै तसेंगबदी चुरुपकी मैखुदा यावबा निकोटिना ब्रेनगी मथौदा अकाइबा थोअनबदगी वाखल निंगथिना खनहनबा ngamde चुरुप थकपा अमसुंग हिदाक मनागी पोलम सिजिनबना लंग्स कैंसर अमसुंग ओरल कैंसर ओहेलकपगी मथक्ता कोलाजेन सोअलकपदगी चही मतांगा चानदना उनसा खुजिलई मसामक मैखु सिजिनदबा तारबसु मैखु सिजिनबा मीगी मनाक्ता लैरबदी चप मानबा मओंगदा खुदोंग थिनिंगाई ओय हिदाक मनादा यावबा निकोटिना मियोइबगी तुम्बगी मओंग मतौदा चाउना अकाइबा थोअली हाइना मैक्स हॉस्पिटल सकेट की डिपार्टमेंट ऑफ मेंटल हेल्थ एंड बिहेवियरल साइंस की प्रिंसिपल डायरेक्टर डॉक्टर समीर मल्होत्रा फोंदोखी।